Chahi khudingi pangthokpagum Krishi Vigyan Kendra thoubal gi Ravi campaign ngasi KVK thoubal gi complex ta kaksing amadi thoubal district ke farmer kaya saruya duna pangthokre campaign hawdokpagi thormadu the district agriculture officer thoubal TS Joy Prakash CAU Imphal gi AICRP Weden Barley gi Dr Vikas Verma amadi KVK thoubal gi senior scientist amadi head in charge Dr KS Premlata Devina athoba mitung lensing oina saruya ki farmer singda Ravi crop karamna mai pakna thagani haibagi matangda awareness pibaga loinana ningthamgi maru marang kaya su yenthokiba thoromaduda athoiba mithunglen gi warol piraduna district agriculture officer thoubal TS Joy Prakash na hai mamang tha September tha da Ravi campaign asi India pumbugi oina union minister Sivaraj Singh Chauhalna New Delhi da khuduk pikre India da leiriba farmers singna ningthamgi polam sing asi marang kaina masung mai pakna puthokpa ngamna ba pandam da pangtholiba Ravi campaign asi ekoi farmers singna mai pakan si haiba wafam kaya thamki